आकाशवाणी इम्फाल Ngangom Kiran पाउ पाजरी मणिपुरदा ngasi oina punna mioi kuntaret dengue positive oiki rims ta mioi kuntar ke sample test tawda mioi tara positive oiki jenims ta mioi nifuni pan ke sample test tawda mioi tara taret positive oiki Manipur Sangai Festival singani kunmanga gi ngasi mari ni chanba numitasu tongan ba nat ki oiba thorum kaya pangthokki botta pena inpui nat ki jagoi kortal cholom thangal gi nat ki jagoi amadi classical jagoi na singbu utki hapta kangjebungdana maringi lal gi jagoi thangta masung kawali pangthokki Kumalampak Sports Complex ta Adventure Sports na singwa pangthokki festival asig saruk ama oina Manipur State Film Development Society ga auditorium da thasi kunipon phau sathagadaba Sangai Film Festival singani kunmanga ngasidagi haukhrai Lanjen raktuna relief camp sing da lairiba ikau yangkhuma namasung dolai thabi gi IDP singna makhoi masagi mayum da hanjaragi haina lakpadagi ngasi Imphal East ki dolai thabi area da security force singa chaung numuk na thokrai Thaudo adu da nakal animaki marakta aso apan kharasu yauki hari Thaudo adu bu khundrakpum kendra gi MLATS lokesorna yamna kan yaning da phongdokre Amoromda sanura sakhut khongthang lup khewa company na thaudo adu bu yamna kan yaning da phongdokli IDP singna sangchin kiba khongjeng adu da security force ki maikeri gi ka henna tathi tawina tawbu thong chathki badu yaning di haina su lup asina thadorak pacherol amada phongdorakli Amoromda Hojik thokliba irang asiga mari lenena kokomina khongjang changsinna ba laukthokibagi matung ina ngasi numidang mafam kayada mairagi relising pangthokki Gawada pangthokliba yangkai taruk suba International Film Festival of India ifida ngasi Manipuri film director Borun Thoksom na puthokpa documentary film Battle film na malemgi babu kayagi pungning singsinkre documentary film ase malemgi ani shubulan jaw matamda Japanese force masung allied force sing marakta Manipur sona kibulan pham aduda miyamna khangna tribu wari kayada yumpham oiduna puthokpa film ni Uttar Pradesh ke Lucknow gi sector 15 Brindaban Yojana da laiba Defense Expo ground da thasi kulumdoidagi hauduna thasi kunmapun phawba Bird Scouts and Guides ki taramapun suba National Jamboree pangthokli masida Manipur gi oina thabaktagi potharaba IPS Susil Kumar na lusingba mioi nifuma thoina saba mihut kangbo masaruk yari Bixit Yuba Bixit Bharat aibiram da pangthokliba mifam asida malem gi tongan balai baktare tagi lakpu mihut sing yauna punna mioi lising kuntrani thoiromna saruk yari Manipur amadi awang poklamnamda ahanbo oina Langol View Hospital and Research Institute Private Limited ta Enhanced External Counter Pulsation EECP khulai ngasidagi sijina bahukre khulai asigi matengna heart care uba anaba kayamarum yamna line amadi cell sangdana layang mangamhallagani khulai asigi matengna haksangda laiba laina kayamarum amasu layengbada chawna mateng pangli hairi Bollywood ki he man hariga khangnaba sangnara film actor Dharmendra laikhidre masagi sahi marphu mapan sukre mahak matam sangna naduna leirammi Padma Bhushan mana phangkhraba sangnara actor asina laikhidabada Rashtrapati Uparashtrapati Pradhan Mantri amasung Kendra gi mantri yauna lusingba kayana awaw phongdorakli awaw phongdopgi warol mada Rashtrapati na hai sangnara actor amasung hanaga sangsad sadasya asina laikhidabasi lebak asigi oina amasung Bharat cinema gi oina chawna mangjaba mani mahakna kumlamba film kayada kawbungamdaba ningsingningai oiba kaya yauki Pradhan Mantri na hai Dharmendra na laikhidaba asina Bharat cinema gi pandup ama haukibaga chap manaragani Laibak sin thungbada lariba awawa tarabna pi pumnamak pu khongjal yang namasung mapung phana tengbang pi bangamnanaba National Commission for Women na pung kunmari chupna hangadaba atianba helpline number ama puthokle masigi number di 14490 ni Warul amade commission asina hai hauji commission asina hingsa ot naiba natraga karigma makhalamagi awaba nanglaba nupi singbu khudak tengbang fangnana ba honariba sida toll free number asina commission gi hauji klariba helpline number singa samhanduna thinthaba leitana tengbang fangnaba nupi singna haijaba ngamhallagani Pradhan Mantri Narendra Modi Guru Tek Bahadur ji gi sahum yankai suba Shahid Divas ke khanaba thorum yarunaba hayeng numidang wairam Kurukshetra da chatkadori miyamna ikai khumnariba guru asigi sahum yankai suba Shahid Divas ka mari lenana Sri Modi na khanaba selmayek amasung ningsing stamp puthokani pauloi jari